Lakhipuronline पुथोक्सबा अक्टोबर की तांग तरा तरे सगोल से निमित की खोमजिनबा पाव ताबिरसे अहानबदा मरुओइबा पाव बाराक तंपाक की तोंगान बा येलो फुरुप सिंगी ओइबा मिफममा सिलचर दा पांगथोखरे WMC Lakhipur Division Co District Committee da upgrade tawre loinana lupasigi women front semkhre gari machada lakpa miyo amana Manipur gi UCO Bank Kaksing branch tagi yam kraba senpham lut tawkhre Rakesh Naurem gi short film Use Me International Film Festival ki damak khalakre Kendra Sarkar na Central Government Employees singi DA chada ahum hengatpada ayaba pikre amasung Yellow Furup Singh Tumkoina Hingminanaba Poram Yatpana Mera Ho Chongbagi Pandam Ohensi Haina WMC na Fongdorokli Hauzik Mapungoiba Pau Tabirase Barak Tampak ki tongan ba Yellow Furup Singh oiba mifamama October gi tara taruk ngarangjum sakation numita All Kasar Students Union na yumbu oiduna Assam Sahitya Sabha gi Silchar Office da mifamama pangthokre mifamasi maru oina handak Assam government na Assam Accord ki Clause 6 implementation tawgadoriba sida Barak Tampak yauroi haibagi wafam adubu yaningdaba phongdokpaga loinana lamdamasigi Yellow Furup Singna January gi tang ama lising amaga chamapan yangkai mathoi gi mamangda lakpa amadi hiramasigi matangda semkiba High Level Committee ki Chairman Honorable Retired Justice Biplop Kumar Sharma gi report asibu mifamna sawatkhi masi implement tawbada Barak Tampak su yawgadabani haibagi dabi kayaga loinana mari leinaba authority singda wakacherol pisinana ba wareblokhi All Kasar Students Union gi President KH Krishnamon Singhana mipama poiduna pangthokiba mipama sida tongan ba purup singi intellectual sing amadi maroiba miyoi kyana mayai tangbal laleithengki hairiba mipama sida Dimasa Manipuri Coach Rajbongsi All Assam Kasari Muslim Janagosti Rongmei Naga Khasi Bru Riang Chorei Barak Valley Patni Parishad Kasari Dev Parishad Ranglong Rangkhal All Adivasi Students Association of Assam Amadi Barakcha Janagosti Suraksha Sangsthana Chingbagi Mihut Kangbu Singna Mipamasida Sarugya Hairi World Mitei Council WMC Lakhipur Division Bo WMC Lakhipur Co District Committee da upgrade tawbagi aphong mipamama October gi tang 15 leibak pokpa numita Kasar Lakhipur Khunogi Radha Krishna Mandop Machada WMC Lakhipur Division ki President Wahengbam Bidya Sundar na mifama poiduna pangthokre mifamaduda WMC Central Executive Committee gi oina Secretary Organization Kaisam Sanjeev Secretary Finance Moirangthem Ranjit WMC Assam State Unit ki Advisor Singsubam Nabakumar Joint Secretary Mutum Gunadhon Sarugyakhi mifamna yamna kupna khana nainarapa matungda amata oina ayaba pituna WMC Lakhipur Co District Committee da nauna upgrade tawke nauna amuk semlaba WMC Lakhipur Co District Committee asigi executive body gi members singdi President oina Wahengbam Bidya Sundar Vice President ta N Ranjit Wahengbam Harimohon amasung TH Ton Singh Advisor da Lukram Krishna Mohan TH Nolini Kumar amasung L Nandababuni General Secretary da Mutum Ranjit Joint Secretary da Ningthaujam Bir Mohan Secretary Finance Sarat Laisram aduga loinana Member Kuntra Mathoi Khanke mifamasiga mari leinana WMC Lakhipur Co District Committee Women Front haina mingthon balupa masu semkhre body asida executive member singdi President oina L Sanjita Devi Vice President da H Nibha Devi General Secretary da S Romi Devi Joint Secretary M Joymati Treasurer NG Purnajoti Devi Joint Treasurer W Pisak Macha Devi amadi Advisor da M Kunjalaima Devi amadi K Anita Devi kaloinana member taramathoi khanke tabada yamna ngakningai oiba thodok ama oina gari machada lakpa miyoi amana Manipur gi UCO Bank ki Kaksing branch taki yam khraba senpham lut tawkhre thodoka singara nungthil pung ahum khara helakpada Kaksing Bazar da leiba UCO Bank Kaksing branch taki sakhangdaba mark super nongmai paiba miyoi amana bank adugi staff sing amadi security da nongmai namlaga lupa lakh taruk henbagi senpham cash counter dagi lut tawraga pukibani hairi thodoka sigi paw hek phangbaga Kaksing District Police ki SP
TH Bikramjit na luchingba police ki kangbo amana laktuna yengsin kibaga loinana thi humbagi thabak hokre haire Diwali kumhai asigi mangoinana Kendra Sarkarna Central Government Employees singi DA chada hum hengatpada ayaba pikre sahi asigi July amadagi council laga kanabasi employees singna fanglagani masina Kendra Sarkar gi employee lakh nipumapan amasung pensioner lakh humpumari henbada kanaba pigadori Thaurang asina lenga ki pukaidagi chahida lupa crore lising mapan chambriga nipunipan chading taugani Rakesh Naurem ki short film Use Me International Film Festival ki damak khalakre Ipak Films Production Manipur ki banner makhada Rakesh Naurem na producer amasung director oiba subnatagi minute ahum tamak sangba Manipuri short film Use Me Aibu Season View Second Pulari International Film Festival lising aniga kunmari ki official selection oirakre Trivandrum Kerala dalaiba Film News and Entertainment IPTV channel la sinduna pangthokpa film festival asigi official selection tawrakpada Rakesh Naurem gi short film Use Me asi yawrakibani hairi Lamdam asigi laiminariba yellow furup sing tungkoina mutpanaidana hingminanaba poram yatpana mera hau chongbagi pandam ohensi haina World Mitei Council na thadorakpa pawa amada hairi WMC Manipuri Unit ki President Uri Khinbam Kunjona Thadorakpa Pau Amada Hai Lamdam asida laiminariba yellow furup sing punsinduna chahi ki oiba achauba thorom ama state ki thakta mera hau chongbagi thorom sana konungda salai teret ki pibarel leisemba sana chaubana luchingduna chahi ki pangthokpa mamal yamlaba leisemlon ka mari leinaba thorom de haina lawi numida sina lakpada WMC na yaifa paujel piratuna hai Pangthokodoriba yellow furup kunmanga gi manungda ST da chandabasi mitei khaktani karigumba mitei na ST list ta chalabadi pangthokodoriba mera ho chongbagi thoromasi wahanthok hena laigani hairi Manipur da leminariba yellow furup singna khusumaduna sahi yoina isang sina pangthokuna lakiba mera ho chonggi thoromasi chaliba sahi asi ondi hayang October di tang 13 Sawal Sanamita Manipur ki konungda pangthokani haibagi paw si tajabada thodong handong nuaji loyana tharomasi damokta World Mitei Council Manipur State Union na yaipa nuaibagi paw su pijeri miyamda adubu aikhoda nuaijudaba amadi surround yellow furup kunga manga jingi manungda Bharat Samvidhan gi ngau phangdaba हाइबदी एसटी की प्रोटेक्शन फंगदबसे मिटै खक्ता ngaihore ana karimba मिटै सिसु एसटी की लिस्ट द पुल ओने समिनब तारगति अखोइ पांथोइबा मेरा हौचों की थोरम असे मसिगी नोंगी ओइबा आर्टिसी हेन मकुं फागनि हाइबगी वहमदोइना प्रजामियांगि फुंद थमदरी मरमसिना हायंसिमक अखोइ पुल्लिबा येलो फुरुप खुदिंमंगना Ekoi khudingmak ST ki list changina dana hoi manaba adhikar da yellow pro khudingmak dala masida nungsi chanana laina si haiba pagyal sa masina nungi wet hoiba hayengi mera hauchonggi pagyal hoila si haiba khumkhar se thamdari masimangni jana taira bon su pamjaramba jana taira bona yamangan haimi madudi अखोइना इंडियन यूनियन दा तिलबा मतुंगदा सिंग मसुम तमसे मसि मानवा अधिकार दा लेगदबनी नत्रबती मतम मतम योइबा सरंगनबा यामा थोलकनी नसिंग सिंग थोइबा मिते यमसुम कुकी गी राइट से मसिम जन तारा रावन हरमदो मदुम मे ना थमदरी मन मसिना असुम थोरम असुम सरंगन कया से कोंगनबा जन तारा रावन हरमबा सिंग मसुम तम मानवा अधिकार दा लेमिनबा हाइबदो Madumok mapung palasi haiba pangkali thamdari Aroibada maruiba paw amukhanna Barak Tampak ki tongan ba yellow furup singi oiba miphamama silchar da pangthokre WMC Lakhipur Division Code District Committee da upgrade tawre loinana lubasigi women front semkhre Gari machada lakpa miyo amana Manipur gi UCO Bank Kaksing branch tagi yamkhraba senpham lut tawkhre Rakesh Naurem ki short film Use Me International Film Festival ki damak khalakre
केंद्र सरकार ना सेंट्रल गवर्नमेंट एम्प्लॉई सिंगी DA चादा अहुम हेंगतपदा आयाबा पिखरे अमसुंग येलो फुरुप सिंग तुमकोइना हिंगमिननबा पोरम यातपना मेरा हौ चोंबगी पांदम ओहेनसी हाइना WMC ना फोंदोरकले लखीपुर ऑनलाइन YouTube चैनल गी पाउ संदोक जबा ngasi gi oinadi matang asida loijare